ꯑꯍꯥꯟꯕꯃꯛꯇꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯕꯤꯔꯤꯕꯁꯤꯡ ꯖꯦꯝꯁ ꯍꯩꯔꯨꯖꯝꯅ ꯇꯔꯥꯝꯅ ꯆꯣꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯆꯅꯤꯄꯥꯟꯒ ꯍꯨꯝꯐꯨꯇꯔꯥ ꯇꯔꯦꯠ ꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯁꯨ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯑꯋꯥ ꯄꯣꯊꯥꯅꯅꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕ ꯊꯝꯖꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯃꯇꯧ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯒꯅꯨ ꯑꯐꯕꯁꯤꯡ ꯂꯧꯁꯤꯟꯃꯤꯟꯅꯁꯤ ꯐꯠꯇꯕꯗꯤ ꯅꯥꯀꯟꯗ ꯊꯝꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕꯁꯤꯡ ꯂꯧꯁꯤꯟꯕꯤꯌꯨ ꯇꯥꯕꯤꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯝꯕꯔ ꯑꯗꯨ ꯑꯦꯛꯇꯤꯚ ꯑꯣꯏꯈꯤꯔꯝꯃꯤ ꯅꯝꯕꯔ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯒ ꯄꯨꯂꯤꯁꯅ ꯂꯣꯀꯦꯁꯟ ꯊꯤꯔꯒ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯟꯗꯨꯅ ꯃꯁꯛ ꯈꯪꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯄꯨꯂꯤꯁꯇ ꯃꯥꯔꯖꯤꯟꯅ ꯇꯝꯂꯛꯄ ꯄꯥꯎꯅ ꯃꯅꯥꯎꯅꯨꯄꯥ ꯔꯣꯁꯟ ꯄ꯭ꯔꯦꯃꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯒ ꯈꯪꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛ ꯈꯪꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯐꯪꯂꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯇꯝꯐꯥꯕꯨ ꯀꯣꯜ ꯇꯧꯍꯟꯗꯨꯅ ꯋꯥꯔꯤ ꯁꯥꯍꯟꯈꯤ ꯍꯜꯂꯣ ꯍꯜꯂꯣ ꯁꯣꯝꯒꯤ ꯃꯤꯡꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯁꯜꯂꯒ ꯃꯤꯡ ꯍꯪꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯁꯣꯝꯁꯨ ꯅꯨꯄꯤꯅꯤ ꯑꯩꯅ ꯀꯣꯜ ꯇꯧꯕꯁꯤ ꯀꯔꯤ ꯀꯥꯏꯒꯦ ꯀꯣꯜ ꯇꯧꯕꯗ ꯃꯐꯝ ꯃꯇꯝ ꯌꯥꯝꯅ ꯂꯩ ꯃꯔꯝ ꯆꯥꯗꯗꯤ ꯀꯣꯜꯁꯦ ꯊꯝꯕꯤꯔꯣ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯑꯩꯅ ꯀꯣꯜ ꯇꯧꯖꯔꯛꯏꯁꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡ DSP ꯇꯝꯐꯥ DSP ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯅ DSP ꯇꯝꯐꯥꯅ ꯀꯣꯜ ꯇꯧꯋꯦꯅ ꯀꯣꯛ ꯍꯥꯏꯕꯤꯔꯁꯨ ꯌꯥꯗ꯭ꯔꯣ ꯑꯣ ꯌꯥꯝꯅ ꯂꯤꯡꯉꯤꯅ ꯁꯣꯝꯗꯤ ꯂꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯀꯔꯤ ꯃꯔꯝ ꯂꯩꯕꯤꯒꯦ ꯐꯣꯟ ꯇꯧꯕꯤꯔꯛꯏꯁꯤ ꯅꯍꯥꯛꯀꯤ ꯅꯝꯕꯔꯁꯦ ꯑꯩꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯅꯤ ꯔꯣꯁꯟ ꯃꯥ ꯈꯪꯉꯤꯀꯣ ꯔꯣꯁꯟ ꯈꯪꯉꯤ ꯀꯔꯤ ꯇꯧꯔꯒꯦ ꯔꯣꯁꯟꯒꯤ ꯄꯥꯎ ꯇꯥꯔꯕ꯭ꯔꯣ ꯑꯩ ꯃꯥꯒꯤ ꯄꯥꯎ ꯇꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯀꯔꯤ ꯂꯩꯒꯦ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯍꯪꯒꯗꯕꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯂꯥꯛꯇꯕ ꯇꯥꯔꯗꯤ ꯅꯌꯨꯝꯗꯒꯤ ꯂꯧꯈꯠꯄ ꯂꯥꯛꯀꯅꯤ ꯃꯗꯨꯒꯤ ꯃꯊꯧ ꯇꯥꯗꯦꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯀꯔꯤꯃꯇ ꯆꯤꯡꯅꯕ ꯂꯩꯇꯦ ꯑꯣ ꯑꯗꯨꯗꯤ ꯑꯗꯣꯝꯕꯨ ꯈꯧꯔꯥꯡꯅ ꯁ꯭ꯇꯦꯁꯟꯗ ꯉꯥꯏꯖꯔꯤ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤꯀꯣ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛꯃꯛꯇꯤ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯊꯕꯛ ꯁꯪꯉꯀꯥꯟꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯂꯥꯛꯇꯕꯗꯤ ꯇꯧꯕꯤꯒꯅꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯉꯥꯏꯒꯗꯧꯔꯤ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯃꯦꯗꯥꯝ ꯇꯝꯐꯥꯅ ꯀꯔꯤꯅꯣ ꯃꯥꯅ ꯀꯧꯕꯗ ꯑꯁ ꯅꯨꯄꯤꯗꯨꯅ ꯌꯥꯝꯅ ꯂꯤꯡꯅ ꯈꯨꯝꯈꯤ ꯍꯥꯏꯔꯤ ꯑꯗꯨ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯃꯦꯗꯥꯝ ꯇꯝꯐꯥꯒ ꯅꯨꯄꯤꯗꯨꯒꯗꯤ ꯑꯃꯨꯛ ꯃꯊꯪ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯇꯥꯕꯅꯤ ꯃꯦꯗꯥꯝ ꯇꯝꯐꯥꯒ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯔꯒ ꯋꯥꯔꯤ ꯁꯥꯟꯅ ꯇꯨꯃꯤꯟꯅ ꯆꯪꯉꯝꯗ ꯇꯥꯊꯣꯛꯈꯤ ꯑꯩꯅꯕꯨꯗꯤ ꯃꯐꯝꯗꯣ ꯃꯉꯣꯟꯗ ꯂꯣꯀꯦꯁꯟꯁꯨ ꯊꯥꯈꯤꯕꯅꯤ ꯂꯥꯛꯀꯗꯕ ꯁ꯭ꯇꯦꯁꯟꯗꯣ ꯑꯉꯛꯄ ꯅꯨꯄꯤꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯗꯨꯛ ꯌꯥꯝꯅ ꯂꯤꯡꯅ ꯈꯨꯝꯕ ꯑꯆꯤꯟ ꯌꯥꯝꯅ ꯊꯧꯋꯦ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯋꯥꯍꯪ ꯄꯥꯎꯂꯒꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯇꯦꯅ ꯍꯥꯏ ꯑꯗꯨ ꯃꯌꯥꯝꯕꯅ ꯍꯪꯕ ꯀꯥꯟꯗꯅ ꯅꯨꯄꯤꯗꯨ ꯅꯣꯡꯃ ꯄꯨꯔꯒ ꯂꯥꯛꯑꯦꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯗꯅ ꯀꯔꯤꯒꯤ ꯂꯣꯠꯂꯤꯕ ꯑꯗꯨꯒ ꯄ꯭ꯔꯦꯃꯤꯒ ꯔꯣꯁꯟꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯣꯠꯁꯟꯅꯤꯡꯉꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯤ ꯃꯔꯝ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯅꯨꯄꯤꯗꯨ ꯑꯩꯅ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯀꯤꯗꯕ ꯃꯁꯥꯗ ꯇꯤꯟꯈꯤ ꯂꯥꯏꯀꯤꯗꯕ ꯍꯥꯏꯕꯗꯣ ꯃꯆꯤꯟꯗꯨ ꯖꯔ ꯈꯨꯝ ꯂꯥꯛꯑꯒ ꯀꯔꯝ ꯊꯣꯗꯣꯏꯅꯣ ꯈꯪꯗꯦ ꯐꯔꯦꯅꯤ ꯂꯥꯛꯑꯒ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯒꯝꯃꯩ ꯀꯩꯗꯧꯔꯦ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯁꯥꯔ ꯀꯔꯤꯅꯣ ꯀꯦꯁꯀꯤ ꯃꯇꯥꯡꯗꯨꯗꯤ ꯁꯥꯔ ꯍꯣꯔꯦꯟ ꯃꯣꯏ ꯂꯥꯛꯑꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏ ꯁꯥꯔ ꯌꯥꯝ ꯇꯥꯡꯅꯁꯨ ꯑꯗꯨꯝ ꯎꯅꯕꯅꯤ ꯀꯔꯤꯅꯣ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯗ꯭ꯔꯥ ꯈꯜꯂꯒ ꯀꯔꯤꯅꯣ ꯑꯐꯥꯎꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯝꯃꯤꯁꯤꯕꯨ ꯒꯝꯃꯩ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯇꯥꯔꯤꯕꯁꯤ ꯔꯣꯁꯟ ꯌꯨꯝꯗꯒꯤ ꯋꯥꯛꯀꯤꯡ ꯆꯠꯄꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯤ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥꯅꯁꯤ ꯑꯝꯇ ꯈꯪꯗ꯭ꯔꯤꯗꯅ ꯃꯍꯥꯛꯅ ꯄꯥꯏꯕ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯃꯐꯝ ꯑꯃꯗ ꯑꯗꯨꯃꯛ ꯔꯤꯡ ꯆꯠꯇꯨꯅ ꯂꯩꯔꯤ ꯂꯣꯀꯦꯁꯟ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯍꯥꯛꯄꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯔꯦꯟꯁꯝꯒꯤꯗꯃꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯁꯥꯔ ꯑꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯁꯥꯔ ꯅꯨꯄꯤ ꯃꯥꯗ ꯂꯥꯏꯁꯨ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯀꯔꯤꯅꯣ ꯃꯥꯒꯤꯗꯤ ꯗ꯭ꯔꯦꯁ ꯈꯥꯏꯁꯤꯗꯤ ꯁꯥꯔ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯣꯗꯔꯟꯒꯤ ꯇꯥꯏꯞꯅꯤꯅꯦ ꯁꯥꯔ ꯑꯁ ꯑꯁꯤꯗꯤ ꯅꯨꯄꯤꯁꯤ ꯌꯦꯡꯕꯗ ꯑꯏꯪꯕ ꯅꯨꯄꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦꯗ ꯁꯥꯔ ꯀꯧꯁꯜꯂꯣ ꯑꯗꯨꯒ ꯃꯦꯗꯥꯝ ꯇꯝꯐꯥꯗ ꯋꯥꯍꯪꯁꯦ ꯍꯪꯉꯁꯤ ꯒꯝꯃꯩ ꯁꯤꯗ ꯀꯧꯁꯜꯂꯣ ꯁꯤꯗ ꯐꯝꯃꯤꯟꯅꯁꯤ ꯐꯅꯤ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯃꯦꯗꯥꯝ ꯁꯣꯝꯗ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯑꯩꯅꯅꯤ ꯀꯣꯜ ꯇꯧꯕꯗꯣ ꯑꯩꯒꯤ ꯃꯤꯡ ꯈꯪꯖꯔꯦ DSP ꯇꯝꯐꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯃꯇꯝ ꯌꯥꯝꯅ ꯄꯤꯕ ꯉꯝꯖꯔꯣꯏ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯪꯒꯗꯕꯗꯣ ꯍꯪꯕꯤꯔꯣ ꯁꯣꯝ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯤꯒꯦ ꯑꯩ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯦꯅꯤ ꯑꯃꯗ ꯑꯩ ꯊꯕꯛ ꯌꯥꯎꯏ ꯑꯗꯨꯒꯤꯔ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯦ ꯍꯥꯏꯁꯦ ꯃꯥꯅꯤ ꯑꯩ ꯅꯣꯡꯃ ꯆꯠꯇꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯥꯡꯖꯩ ꯊꯕꯛꯇꯨ ꯀꯥꯗ꯭ꯔꯕꯗꯤ ꯁꯦꯜꯗꯤ ꯐꯪꯉꯣꯏ ꯑꯗꯨꯅ ꯍꯪꯒꯗꯕꯗꯣ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯅꯨ ꯍꯥꯏꯕꯤꯌꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯈꯪꯕꯤꯅꯤꯡꯉꯤꯁꯤ ꯄ꯭ꯔꯦꯃꯤꯒ ꯔꯣꯁꯟꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥ 6 ꯃꯥꯒ ꯃꯔꯤ ꯂꯩꯅꯔ ꯃꯇꯨꯡꯗ ꯃꯥꯒ ꯑꯩꯒ ꯇꯠꯅꯈ꯭ꯔꯦ ꯕ꯭ꯔꯦꯛꯑꯞ ꯍꯧꯖꯤꯛꯇꯤ ꯃꯔꯤ ꯀꯔꯤꯝꯇ ꯂꯩꯅꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛ ꯊꯤ ꯈꯪꯗꯦ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯁꯦ ꯑꯩꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇꯗ ꯃꯔꯤ ꯂꯩꯅꯗꯦ
ꯐꯔꯦꯅꯤ ꯃꯥꯒꯗꯤ ꯃꯔꯤꯗꯤ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯥꯡꯈꯤꯕꯁꯤꯗ ꯆꯤꯡꯅꯕ ꯍꯥꯏꯕꯗꯤ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯃꯔꯝ ꯅꯠꯇ꯭ꯔꯒ ꯃꯥꯒ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯅꯍꯥꯛꯅꯗꯤ ꯀꯔꯤ ꯀꯔꯤ ꯆꯤꯡꯅꯕ ꯂꯩ ꯃꯗꯣ ꯑꯩꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯃꯥꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯤꯡꯉꯩꯗꯗꯤ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯅꯤꯅ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯁꯪꯗꯦ ꯃꯦꯗꯥꯝ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯑꯩ ꯆꯠꯄ ꯌꯥꯔꯗ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯀꯦꯁ ꯑꯁꯤꯗ ꯅꯍꯥꯛ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯑꯩꯗꯤ ꯂꯥꯜꯂꯕꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯊꯕꯛ ꯏꯁꯥꯅ ꯉꯁꯥꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯒꯤ ꯑꯣꯐꯤꯁ ꯃꯇꯝ ꯌꯧꯁꯜꯂꯦ ꯑꯩꯕꯨ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯅꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯅꯠꯇꯦ ꯇꯉꯥꯏꯐꯗ꯭ꯔꯕꯗꯤ ꯑꯗꯣꯝꯕꯨ ꯆꯤꯡꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯡ 24 ꯆꯨꯞꯅ ꯋꯥꯍꯪ ꯄꯥꯎꯍꯪꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯕ ꯌꯥꯏ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯟꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯃꯁꯛ ꯍꯦꯟꯅ ꯇꯥꯛꯄꯤꯔꯛꯀꯅꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯊꯧ ꯈꯪꯅ ꯊꯕꯛ ꯇꯧꯖꯔꯤꯕꯅꯤ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯅꯝꯗꯨꯅ ꯑꯩꯕꯨ ꯀꯦꯁ ꯑꯁꯤꯗ ꯌꯥꯎꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛꯇ ꯑꯀꯥꯏꯕ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯗꯤ ꯅꯍꯥꯛꯀꯤ ꯑꯣꯐꯤꯁꯀꯤ ꯕꯣꯁꯀꯤ ꯅꯝꯕꯔꯗꯨ ꯄꯤꯔꯛꯑꯣꯅꯦ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯅ ꯋꯥꯍꯪ ꯑꯁꯤ ꯍꯪꯗꯕ ꯌꯥꯗꯕꯅꯤꯅ ꯅꯨꯃꯤꯠ 2-3ꯒꯤ ꯁꯨꯇꯤ ꯑꯃꯇꯪ ꯂꯧꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯤꯡꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯉꯥꯏꯐꯗꯅ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯑꯗꯣꯝꯕꯨ ꯀꯦꯁ ꯑꯁꯤꯗ ꯆꯤꯡꯅꯕꯗꯒꯤ ꯋꯥꯍꯪ ꯄꯥꯎꯅꯅꯕꯒꯤ ꯑꯌꯥꯕꯗꯨ ꯀꯣꯔꯠꯇꯒꯤ ꯂꯧꯕ ꯇꯥꯔꯦꯅꯦ ꯃꯦꯗꯥꯝ ꯑꯩꯕꯨꯗꯤ ꯀꯔꯤꯒꯤ ꯀꯦꯁ ꯑꯁꯤ ꯆꯤꯡꯖꯟꯕꯤꯔꯤꯅꯣ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯤ ꯅꯍꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯗꯕ ꯋꯥꯍꯪ ꯐꯥꯎꯕ ꯍꯪꯗ꯭ꯔꯤ ꯂꯥꯛꯄꯒ ꯆꯠꯀꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤ ꯐꯥꯒꯤ ꯃꯥꯟꯕꯤꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯌꯥꯝꯅ ꯂꯩꯔꯤ ꯃꯗꯨ ꯈꯨꯝꯂꯝꯈꯣ ꯑꯗꯨꯒ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯌꯥꯅꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯩꯁꯤꯡꯕꯒꯤ ꯊꯕꯛꯇꯤ ꯇꯧꯁꯤꯟꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇꯤ ꯑꯃꯝꯕꯗ ꯇꯦꯟ ꯀꯥꯞꯄ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯨ ꯑꯃꯇꯪ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯈꯛ ꯀꯥꯎꯒꯅꯨ ꯑꯗꯨꯗꯤ ꯋꯥꯍꯪꯗꯣ ꯍꯪꯕꯤꯔꯣ ꯑꯩ ꯃꯇꯝ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ ꯐꯔꯦꯅꯤ ꯔꯣꯁꯟꯒ ꯅꯍꯥꯛꯀ ꯃꯔꯤ ꯂꯩꯅꯕꯁꯤ ꯀꯔꯝꯅꯅꯣ ꯍꯥꯏꯕꯗꯤ ꯀꯔꯝꯅ ꯍꯧꯔꯛꯈꯤ ꯑꯩ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯏ ꯏꯃꯥꯅ ꯏꯃꯨꯡ ꯄꯨꯔꯒ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯄꯥꯕꯨꯡ ꯌꯥꯝꯅ ꯀꯟꯅ ꯊꯕꯛ ꯁꯨꯕ ꯉꯝꯗꯦ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅꯅꯕ ꯑꯩꯒꯤ ꯇꯉꯥꯏꯐꯗꯕ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯃꯤꯒꯤ ꯀꯨꯞꯅꯣꯝ ꯁꯨꯔꯒ ꯑꯩꯕꯨ ꯆꯥꯎꯍꯜꯂꯛꯈꯤꯕꯅꯤ ꯑꯩꯁꯨ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯨꯅ ꯅꯣꯡꯃꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ ꯑꯗꯨꯗꯤ ꯄ꯭ꯔꯦꯃꯤꯒꯤ ꯅꯤꯡꯕꯁꯤ ꯊꯨꯡꯉꯦꯅ ꯈꯟꯕꯤꯕ꯭ꯔꯣ ꯈꯔꯗꯤ ꯊꯨꯡꯉꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯈꯔꯗꯤ ꯋꯥꯠꯂꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯤ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯔꯛꯈꯤꯕꯗꯨ ꯑꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯥꯎꯁꯤꯜꯂꯛꯈꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯈꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯑꯩꯁꯨ ꯈꯪꯂꯛꯈꯤ ꯑꯗꯨꯕꯨ ꯁꯦꯜ ꯊꯣꯛꯇꯕꯅꯤꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯖꯣꯜ ꯐꯤꯖꯦꯠ ꯆꯛꯆꯥ ꯆꯠꯅꯔꯤꯕ ꯂꯩꯁꯥꯕꯤ ꯑꯃꯅ ꯀꯔꯤ ꯐꯤꯖꯣꯜ ꯁꯦꯠꯀꯅꯤ ꯀꯔꯤ ꯁꯦꯠꯀꯅꯤ ꯀꯔꯤ ꯆꯥꯒꯅꯤ ꯀꯔꯤ ꯐꯣꯟ ꯄꯥꯏꯒꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯄꯥꯝꯃꯤ ꯂꯩꯇꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯕ ꯂꯩ ꯃꯇꯧ ꯀꯔꯝꯅ ꯑꯩ ꯅꯤꯉꯣꯟꯅꯤ ꯅꯨꯄꯤꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯑꯩꯕꯨ ꯀꯜꯂꯛꯄꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯑꯃꯈꯛꯇ ꯅꯠꯇꯦ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯂꯩꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯑꯩꯁꯨ ꯂꯩꯁꯥꯕꯤꯅꯤ ꯏꯟꯈꯠꯂꯛꯂꯤꯕꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨꯒ ꯃꯤꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯑꯩꯅ ꯃꯤ ꯑꯃꯈꯛꯀꯤ ꯅꯨꯄꯤ ꯑꯣꯏꯈꯤꯕꯗꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯥꯝꯕ ꯑꯩꯕꯨ ꯀꯜꯂꯛꯄꯗꯤ ꯃꯁꯤꯡ ꯈꯪꯗꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯂꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯌꯦꯡꯉꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯤ ꯑꯩꯅ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯨꯡꯅꯅꯕꯒꯤ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯅꯨꯄꯥ ꯑꯃꯅꯤꯗꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯗꯣ ꯂꯩꯁꯥꯔꯤꯉꯩꯗ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯃꯥꯒꯤ ꯔꯥꯏꯠꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯣ ꯄ꯭ꯔꯦꯃꯤꯒꯤ ꯋꯥꯐꯝꯁꯤꯅꯗꯤ ꯅꯨꯄꯥ ꯑꯇꯣꯞꯄꯁꯨ ꯈꯪꯅꯔꯤ ꯅꯣ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩ ꯈꯪꯅꯕ ꯂꯩꯇꯦ ꯍꯣꯏ ꯇꯤꯟꯅꯕꯗꯤ ꯂꯩ ꯑꯩ ꯑꯔꯦꯞꯄ ꯊꯥꯖꯕ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅ ꯂꯩꯇ꯭ꯔꯤ ꯑꯩꯕꯨ ꯃꯁꯥ ꯈꯛꯇꯒꯤ ꯑꯣꯏꯖꯕ ꯈꯔ ꯈꯛꯀꯤ ꯂꯣꯏꯅꯕ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯛꯀꯤ ꯑꯄꯥꯝꯕ ꯂꯩꯕꯒꯤ ꯑꯩꯒ ꯂꯣꯏꯅꯕꯗꯣ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ ꯃꯗꯨꯃꯛꯅꯁꯨ ꯑꯩꯅ ꯔꯣꯁꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯅꯤ ꯑꯩ ꯈꯪꯉꯤ ꯃꯥꯒ ꯑꯩꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯔꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯨꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯤꯡꯇꯝꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯑꯄꯦꯟꯕ ꯄꯨꯝꯅꯃꯛ ꯑꯣꯏꯕꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯈꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯔꯣꯁꯟꯗ ꯐꯪꯂꯔꯣꯏ ꯈꯪꯕꯗꯒꯤ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯇꯨꯡꯒꯤ ꯈꯟꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯌꯥꯝꯅ ꯁꯣꯛꯆꯟꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯅꯤ ꯐꯔꯦꯅꯤ ꯑꯗꯨ ꯅꯈꯣꯏꯅꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈꯤ ꯃꯦꯗꯥꯝ ꯑꯩꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯣꯏꯊꯣꯛꯅ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩ ꯀꯅꯥꯅꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯑꯩꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯩ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯏꯃꯥꯅ ꯃꯤꯒꯤ ꯀꯨꯞꯅꯣꯝ ꯁꯨꯏ ꯑꯁꯨꯝꯅ ꯔꯣꯁꯟꯒꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯏꯃꯥꯅ ꯑꯌꯨꯛ ꯉꯟꯅ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯏꯃꯥꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯈꯤꯗꯦ ꯏꯃꯥꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯆꯠꯄꯗꯨ ꯅꯨꯃꯤꯠ 2-3 ꯂꯦꯞꯈꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯔꯤꯕ ꯏꯃꯥꯅ ꯂꯦꯞꯈꯤꯕꯗ ꯏꯃꯨꯡꯗ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯈꯤ ꯇꯉꯥꯏꯐꯗꯅ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯃꯇꯝ ꯈꯔ ꯍꯥꯡꯈꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯊꯕꯛ ꯆꯠꯇ꯭ꯔꯕꯅꯤꯅ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯈꯤ ꯑꯃꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯔꯣꯁꯟꯒꯤ ꯏꯃꯨꯡꯗ ꯄꯨꯔꯒ ꯔꯣꯁꯟꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯏꯆꯦ
이제 하이마 그래도래 다바비 낭디 타복 락터디 그래도게 이문 것이다 낭 나타나 가나 술레이티나 하이르가 가리기노 에 낭부 나사 누가이다브로 나사시 나마이시 케노 마타위다 닝티즈나 낭부 독터디 잉바 야드로 이제 아이 이사시 얌나 누가이트리 아이 ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯂꯥꯛꯇ꯭ꯔꯕꯅꯤ ꯏꯆꯦ ꯐꯔꯦ 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 ꯅꯪꯅ ꯊꯕꯛ ꯂꯥꯛꯇꯕꯗꯣ ꯀꯔꯤꯃꯠꯇ ꯀꯥꯏꯗꯦꯁꯦ ꯑꯗꯣ ꯁꯤꯒꯤ ꯁꯦꯜꯁꯦ ꯄꯥꯏꯁꯜꯂꯨꯁꯦ ꯁꯤ ꯄꯥꯏꯁꯜꯂꯣ ꯆꯦ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯁꯤ ꯂꯨꯄꯥ 3,000 ꯈꯛꯇꯅꯤꯁꯦ ꯅꯪꯒꯤ ꯑꯅꯥꯕꯗꯨ ꯌꯦꯡꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯧ ꯅꯪ ꯅꯥꯕ ꯌꯥꯗꯕꯅꯤ ꯅꯪ ꯅꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯁꯦ ꯀꯅꯥꯅ ꯇꯧꯕꯤꯅꯤ ꯏꯆꯦ ꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯃꯤꯡꯅ ꯄ꯭ꯔꯦꯃꯤ ꯑꯣ ꯍꯩꯃꯥ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅꯤ ꯁꯤꯗꯤ ꯃꯥꯏ ꯃꯁꯝꯒꯥꯏꯁꯤꯅ ꯁꯥꯡꯉꯤꯕ ꯃꯁꯛ ꯃꯇꯧꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯅꯦ ꯃꯥꯕꯨ ꯀꯔꯤ ꯇꯧꯔꯤꯒꯦ ꯏꯆꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯑꯉꯝꯕ ꯃꯈꯩ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯏꯁꯥ ꯉꯝꯗꯕꯁꯤꯗꯅꯦ ꯑꯩ ꯂꯥꯛꯄ ꯉꯝꯗꯕꯅꯤ ꯏꯆꯦ ꯐꯔꯦ ꯐꯔꯦ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨꯁꯦ ꯅꯪ ꯐꯔꯒ ꯂꯥꯛꯑꯒ ꯂꯣꯏꯔꯦ ꯑꯗꯨ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯤꯉꯩ ꯃꯔꯛ ꯈꯔꯁꯤꯗ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯏꯃꯨꯡꯁꯤꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯑꯗꯨꯒ ꯀꯣꯜ ꯂꯤꯛ ꯐꯦꯡꯗꯣꯛ ꯐꯦꯡꯖꯤꯟ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯄꯨꯝꯅꯃꯛꯇꯣ ꯃꯥꯅ ꯂꯣꯏꯅ ꯇꯧꯍꯟꯖꯒꯦ ꯍꯥꯏꯕꯕꯨ ꯏꯆꯦꯅ ꯑꯌꯥꯕ ꯄꯤꯕꯤꯔꯗꯤ ꯏꯆꯦ ꯑꯩꯁꯨ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯁꯦꯜꯁꯤ ꯂꯩꯇꯕꯅꯤꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯑꯩꯅ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯆꯥꯛꯈꯨꯝ ꯃꯩ ꯑꯃꯨꯛ ꯃꯨꯠꯂꯕ ꯏꯆꯦꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯃꯥ ꯑꯗꯨꯝ ꯊꯥꯔꯛꯑꯁꯨ ꯌꯥꯏꯌꯦ ꯃꯥꯅꯕꯨ ꯊꯕꯛ ꯍꯩꯔꯅꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯗ ꯀꯟꯅ ꯊꯕꯛ ꯁꯨꯕꯁꯨ ꯅꯠꯇꯦꯗꯅ ꯃꯔꯨꯑꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯥ ꯈꯔ ꯂꯣꯟꯕ ꯃꯁꯤ ꯃꯉꯥꯏꯔꯦ ꯑꯇꯩꯗꯤ ꯀꯔꯤꯁꯨ ꯂꯩꯕꯁꯨ ꯅꯠꯇꯦꯗꯅ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯝꯗꯧꯒꯦ ꯍꯥꯏꯕꯅꯣ ꯏꯆꯦ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯊꯕꯛ ꯁꯨꯕꯗꯣ ꯍꯧꯍꯜꯂꯒꯦ ꯑꯩꯗꯤ ꯏꯆꯦ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔꯁꯨ ꯂꯩꯔꯨꯈꯤꯒꯦ ꯄ꯭ꯔꯦꯃꯤ ꯏꯃꯨꯡꯁꯤꯗꯅꯦ ꯆꯦꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯝ ꯊꯕꯛ ꯂꯣꯏꯔꯒ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯂꯣꯏꯅ ꯇꯧꯖꯒꯦ ꯏꯃꯥꯗꯨꯗꯤ ꯋꯥꯏ ꯁꯤꯠꯄ ꯁꯦꯡꯕ ꯍꯥꯟꯅ ꯍꯧꯔꯒꯦ ꯐꯔꯦ 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 ꯆꯠꯂꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥ ꯑꯃꯗ ꯑꯩ ꯋꯥꯏ ꯁꯤꯠꯀꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯪꯈꯤ ꯀꯥꯗꯣ ꯖꯤꯝꯒꯨꯝꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯈꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯣꯁꯟ ꯂꯩꯔꯝꯃꯤ ꯑꯝꯇꯪ ꯆꯪꯖꯔꯛꯀꯦꯕ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯨꯠꯇ ꯁꯨꯝꯖꯤꯠꯀ ꯄꯥꯏꯔꯤꯗꯨꯕꯨ ꯀꯔꯤ ꯑꯩꯕꯨ ꯑꯩꯈꯣꯏꯁꯤꯗ ꯃꯥꯅꯤ ꯑꯩ ꯁꯤꯗ ꯊꯕꯛ ꯁꯨꯕ ꯏꯃꯥ ꯇꯕꯥꯕꯤ ꯃꯥꯒꯤ ꯃꯆꯥꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯏꯅꯦ ꯇꯕꯥꯕꯤꯒꯤ ꯃꯆꯥ ꯃꯥꯅꯤ ꯏꯃꯥꯗ ꯃꯁꯥ ꯉꯝꯗꯕ ꯑꯗꯨꯒꯤ ꯊꯕꯛ ꯃꯍꯨꯠ ꯁꯤꯟꯕ ꯑꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯑꯣ ꯏꯅꯦꯗꯣ ꯉꯁꯤ ꯅꯨꯃꯤꯠ 4-5ꯅꯤ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅꯤꯅꯦ ꯑꯁ ꯑꯩꯁꯨ ꯀꯥꯁꯤꯡꯁꯤ ꯃꯥꯅ ꯂꯣꯏꯅ ꯁꯤꯠꯄꯤꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯉꯁꯥꯏ ꯑꯩꯅ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤꯠꯇ꯭ꯔꯁꯨ ꯌꯥꯅꯤ ꯑꯩꯁꯨ ꯌꯣꯠ ꯁꯥꯟꯅꯔꯤꯕꯅꯤꯅ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯤꯠꯆꯔꯒꯦ ꯑꯃꯨꯛꯇ ꯉꯥꯏꯕꯤꯀꯣ ꯀꯔꯤ ꯃꯤꯡ ꯀꯔꯤ ꯑꯩ ꯃꯤꯡ ꯄ꯭ꯔꯦꯃꯤ ꯀꯧꯋꯦ ꯑꯣ ꯄ꯭ꯔꯦꯃꯤ ꯑꯩ ꯔꯣꯁꯟ ꯑꯣ ꯃꯤꯡ ꯌꯥꯝꯅ ꯐꯖꯩ ꯃꯤꯡ ꯈꯛꯇ ꯅꯠꯇꯦ ꯕꯣꯗꯤꯁꯨ ꯌꯥꯝꯅ ꯐꯖꯩ ꯌꯣꯠ ꯁꯥꯟꯅꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯦꯡꯕꯗ ꯅꯨꯄꯥ ꯌꯥꯝꯅ ꯃꯥꯜꯂꯦ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯦꯃꯤ ꯊꯦꯡꯛ ꯌꯨ ꯃꯁꯤꯒꯤꯗꯃꯛꯇꯅ ꯑꯩꯅ ꯍꯣꯠꯅꯔꯤꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯖꯤꯝ ꯑꯃ ꯑꯩ ꯈꯛꯇꯅ ꯁꯥꯟꯅꯕꯒꯤꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯊꯕꯛ ꯌꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯃꯥꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯐꯤꯁ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯐꯤꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯍꯜ ꯑꯣꯏꯔꯦꯅ ꯑꯩ ꯈꯛꯇꯒꯤꯅꯤ ꯑꯩꯗꯤ ꯖꯤꯝꯁꯦ ꯌꯥꯝꯅ ꯉꯥꯎꯖꯩ ꯑꯗꯨꯒ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯕ ꯅꯤꯁꯥ ꯆꯥꯗꯕ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯤꯠꯅꯦꯁ ꯑꯣꯏꯕꯗꯣ ꯑꯗꯨ ꯄꯥꯝꯖꯕꯗꯒꯤꯅꯤ ꯌꯥꯝꯅ ꯐꯩꯌꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯁꯕꯥꯟ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯏꯃꯥ ꯏꯄꯥꯅ ꯄꯣꯛꯂꯛꯄꯒꯤ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯦꯝꯗꯣꯛꯑꯒ ꯃꯤꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯃꯤꯅ ꯍꯦꯛ ꯎꯕꯗ ꯀꯜꯂꯛꯅꯕ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯠꯆꯔꯒꯦ ꯄ꯭ꯔꯦꯃꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯟꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯃꯤꯗꯥꯡ ꯅꯠꯇꯦ ꯑꯣ ꯑꯣꯀꯦ ꯑꯗꯨꯗꯤ see you later okay
ꯑꯁꯨꯝꯅ ꯃꯥꯒ ꯑꯩꯒ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯅꯁꯨ ꯃꯥꯕꯨ ꯄꯥꯝꯈꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯅꯨꯡꯇꯤꯒꯤ ꯂꯥꯛꯈꯤ ꯃꯍꯥꯛꯁꯨ ꯑꯩꯅ ꯌꯨꯝꯗꯨꯗ ꯂꯩꯕꯗꯨꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯇꯦ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯍꯥꯏ ꯄ꯭ꯔꯦꯃꯤ ꯑꯧ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯒꯤ ꯀꯣꯐꯤꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯁꯤꯗ ꯊꯝꯖꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯗꯤ ꯀꯣꯐꯤꯁꯦ ꯌꯥꯝꯅ ꯉꯥꯎꯕ ꯑꯗꯣ ꯑꯩꯅ ꯀꯣꯐꯤꯁꯦ ꯉꯥꯎꯔꯤꯉꯩ ꯃꯊꯛꯇ ꯄ꯭ꯔꯦꯃꯤꯅ ꯑꯃꯨꯛ ꯀꯣꯐꯤ ꯂꯣꯟꯕꯤꯕꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤ ꯁꯤꯒꯤ ꯇꯦꯁꯁꯤꯗꯤ ꯑꯉꯛꯄꯅꯤ ꯁꯣ ꯗꯤꯐ꯭ꯔꯦꯟꯠ ꯑꯗꯣ ꯏꯃꯥ ꯑꯃꯨꯛ ꯅꯥꯕ ꯐꯔꯒꯗꯤ ꯏꯃꯥ ꯑꯃꯨꯛ ꯂꯥꯛꯗꯣꯏꯅꯤꯅꯦ ꯏꯃꯥ ꯂꯥꯛꯄ ꯇꯥꯕ ꯑꯩ ꯁꯨꯝ ꯂꯥꯛꯄꯗꯤ ꯀꯗꯥꯏꯗ ꯌꯥꯅꯤ ꯑꯣ ꯅꯣ ꯑꯃꯨꯛ ꯏꯃꯥ ꯂꯥꯛꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇꯕ ꯅꯍꯥꯛꯅ ꯁꯨꯝ ꯑꯩꯈꯣꯏꯗꯒ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯍꯥꯛ ꯆꯠꯈ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕ ꯏꯍꯥꯡ ꯍꯥꯡꯕ ꯑꯃ ꯐꯥꯎꯏ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ ꯀꯩꯁꯨ ꯅꯠꯇꯦ ꯁꯨꯝ ꯖꯁ ꯑꯦ ꯐ꯭ꯔꯦꯟ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯅꯍꯥꯛ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯅꯍꯥꯛꯅ ꯆꯠꯈ꯭ꯔꯀꯥꯟꯗꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝꯕ ꯑꯃ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤꯅꯤꯗ ꯑꯣ ꯑꯗꯨꯗꯤ ꯊꯦꯡꯖꯜꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯄ ꯃꯇꯝ ꯌꯧꯔꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯑꯌꯨꯛ ꯂꯥꯛꯑꯝꯃꯒ ꯅꯨꯡꯊꯤꯟꯁꯦ ꯂꯥꯛꯄꯗ ꯈꯤꯇꯪ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯂꯩꯒꯦ ꯀꯩꯁꯨ ꯂꯩꯇꯦ ꯊꯕꯛ ꯑꯃ ꯂꯩꯕ ꯑꯗꯨꯒꯤꯅꯤ ꯅꯪꯅꯕꯗꯤ ꯑꯗꯨꯝ ꯑꯩ ꯍꯣꯠꯅꯒꯗꯣꯏꯅꯤ ꯑꯗꯨꯒ ꯑꯌꯨꯛꯇ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯇꯉꯥꯏ ꯐꯗꯕꯅꯤ ꯃꯇꯝ ꯈꯔꯒꯤꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯀꯣꯂꯦꯖꯇ ꯅꯣꯡꯃ ꯆꯠꯈꯤ ꯂꯝꯕꯤꯗ ꯑꯩꯅ ꯀꯣꯂꯦꯖ ꯆꯠꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯥꯡꯗ ꯕꯥꯏꯛ ꯑꯃ ꯊꯧꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯈꯥꯝꯖꯤꯜꯂꯛꯈꯤ ꯍꯥꯏ ꯄ꯭ꯔꯦꯃꯤ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯦꯃꯤꯒ ꯃꯥꯅꯦ ꯄ꯭ꯔꯦꯃꯤꯅꯦ ꯀꯔꯤꯅꯣ ꯑꯩ ꯎꯕꯗ ꯈꯪꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯉꯝꯃꯤ ꯀꯩꯅꯣ ꯏꯠꯁ ꯁꯣ ꯗꯤꯐ꯭ꯔꯦꯟꯠ ꯌꯨꯝꯗ ꯂꯥꯛꯄꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤ ꯐꯤꯕꯝꯁꯤꯒ ꯀꯔꯤ ꯇꯧꯔꯒꯦ ꯌꯨꯝꯗ ꯂꯥꯛꯄꯅ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯕ ꯂꯥꯛꯄꯅꯤ ꯁꯤꯅ ꯏꯍꯩ ꯇꯝꯕ ꯆꯠꯄꯅꯤ ꯀꯔꯤꯅꯣ ꯑꯥꯏ ꯃꯤꯟ ꯀꯔꯤ ꯏꯍꯩ ꯇꯝꯕ ꯑꯩ BCom ꯁꯦꯀꯦꯟ ꯏꯌꯔꯅꯤ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯀꯣꯂꯦꯖ ꯑꯃꯨꯛ ꯀꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛ ꯊꯕꯛ ꯃꯥꯅꯤ ꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯂꯩꯇꯦ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯕꯅꯤ나 ꯀꯔꯤ ꯇꯧꯅꯤ ꯆꯠꯇ꯭ꯔꯕꯗꯤ ꯆꯥꯅꯤꯡꯉꯥꯏ ꯑꯃꯨꯛ ꯂꯩꯔꯣ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯈꯪꯉꯤ ꯑꯗꯨꯅꯅꯤ ꯄ꯭ꯔꯦꯃꯤ ꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯩꯈꯣꯏꯗ ꯂꯥꯛꯄꯅ ꯏꯆꯝ ꯆꯝꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯌꯥꯝꯅ ꯇꯣꯉꯥꯜꯂꯤ ꯑꯗꯨꯗꯤ ꯑꯩ ꯀꯣꯂꯦꯖ ꯐꯥꯎꯕ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯒꯦ ꯊꯕꯛ ꯊꯦꯡꯉꯣꯏꯗ꯭ꯔꯣ ꯑꯗꯨꯒꯤ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯦ ꯂꯥꯛꯑꯣ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯇꯣꯡꯉꯒꯦ ꯍꯣꯏ ꯀꯥꯈꯠꯂꯣ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒ ꯑꯩꯒ ꯅꯛꯁꯤꯟꯅꯕ ꯍꯦꯟꯖꯜꯂꯛꯈꯤ ꯑꯩꯒꯤ ꯁꯛꯂꯣꯟ ꯑꯅꯤ ꯃꯍꯥꯛꯅ ꯎꯔꯨꯕꯗꯨꯅ ꯃꯍꯥꯛꯇꯤ ꯑꯩꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨꯅꯤ ꯀꯔꯤꯕꯨꯗꯤ ꯄꯥꯝꯗꯅꯤ ꯐꯖꯕꯕꯨ ꯎꯔꯒ ꯄꯥꯝꯗꯕ ꯑꯍꯥꯎꯕꯕꯨ ꯎꯔꯒ ꯆꯥꯅꯤꯡꯗꯕ ꯇꯥꯏꯕꯪꯁꯤꯗꯕꯨ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯔꯦꯞꯄ ꯐꯤꯔꯦꯞ ꯑꯃꯈꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯇꯦ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯤ ꯉꯝꯗꯕ ꯉꯥꯛꯇꯅꯤ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯂꯣꯏꯅꯃꯛ ꯄꯦꯟꯊꯣꯛꯅꯕ ꯉꯥꯛꯇꯅꯤ ꯇꯥꯏꯕꯪꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯁꯦ ꯂꯣꯏꯅꯃꯛꯄꯨ ꯊꯨꯡꯂꯝꯂꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯁꯤꯡ ꯈꯪꯗꯅ ꯀ꯭ꯔꯥꯏꯝꯁꯨ ꯍꯦꯟꯒꯠꯂꯝꯕ ꯌꯥꯏ ꯚꯦꯔꯤ ꯏꯟꯇꯔꯦꯁꯇꯤꯡ ꯄ꯭ꯔꯦꯃꯤꯁꯦ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯂꯩꯕ ꯃꯤ ꯑꯃꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯪꯖꯔꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏ ꯈꯔꯗꯤ ꯐꯪꯖꯔꯤ ꯃꯈꯥ ꯇꯥꯕ ꯈꯔ ꯈꯪꯅꯤꯡꯉꯤ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯈꯤꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗ ꯊꯥ 6ꯀꯤ ꯃꯃꯥꯡꯗ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯄꯟꯕ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯒ ꯀꯅꯥꯅ ꯈꯨꯔꯧ ꯊꯥꯡꯉꯛꯈꯤꯕ ꯃꯦꯗꯥꯝ ꯅꯨꯡꯁꯤꯕꯗꯤ ꯅꯛꯅꯔꯤꯉꯩꯗ ꯍꯧꯔꯛꯄꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯅꯤ ꯃꯥꯗꯤ ꯑꯩꯕꯨ ꯃꯥꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯕꯒꯤꯅꯤ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ ꯃꯥꯒ ꯑꯩꯒ ꯃꯔꯤꯁꯦ ꯊꯣꯏꯅ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯑꯩꯅ ꯈꯜꯂꯛꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯋꯥꯅ ꯍꯧꯔꯛꯄꯅꯤꯅ ꯋꯥꯅꯗꯤ ꯂꯣꯏꯁꯤꯟꯅꯤꯡꯗꯦ ꯑꯩ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯄꯥꯝꯃꯤ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯅ ꯈꯥ ꯋꯥꯡ ꯈꯪꯗꯕ ꯃꯈꯩ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯅꯪꯅꯕ ꯑꯗꯨꯒ ꯌꯨꯝꯒꯤꯁꯨ ꯑꯃꯨꯛ ꯅꯪꯅꯕ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯁꯤ ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯐꯩ ꯄ꯭ꯔꯦꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯃꯤ ꯅꯈꯣꯏ ꯑꯅꯤ ꯕ꯭ꯔꯦꯛꯑꯞ ꯂꯩꯈꯤꯕꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯣꯏꯔꯔꯣꯏ ꯈꯪꯕ ꯑꯗꯨꯅ ꯑꯩꯒ ꯃꯥꯒ
ꯃꯔꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯂꯥꯞꯊꯣꯛꯅꯈꯤꯕꯅꯤ ꯈꯔ ꯂꯩꯔꯒꯗꯤ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯃꯈꯣꯏ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯄ ꯑꯗꯨꯝ ꯇꯣꯛꯈꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯄꯗꯤ ꯑꯁꯨꯝ ꯌꯥꯔꯛꯇꯕꯅꯤꯅ ꯑꯩꯅ ꯊꯕꯛ ꯇꯧꯔꯛꯄꯒ ꯑꯩ ꯇꯉꯥꯏꯐꯗꯅ ꯃꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯄ ꯇꯥꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒ ꯀꯔꯤꯒꯨꯝꯕ ꯑꯝꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯃꯦꯗꯥꯝ ꯋꯥꯐꯝ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯩꯒꯤ ꯏꯐꯝꯗ ꯀꯩꯒꯨꯝꯕ ꯂꯩꯇꯦ ꯃꯥꯒ ꯑꯩꯒ ꯈꯟꯅꯈꯤꯕ ꯁꯥꯎꯅꯈꯤꯕ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯁꯨ ꯂꯩꯇꯦ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯍꯤꯡꯉꯤ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤ ꯅꯠꯇꯅ ꯃꯍꯥꯛꯅ ꯃꯥꯡꯈꯤꯕꯒꯤ ꯃꯔꯝꯒ ꯑꯩꯒ ꯀꯔꯤꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯐꯔꯦ ꯄ꯭ꯔꯦꯃꯤ ꯅꯍꯥꯛ ꯆꯠꯄ ꯌꯥꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝ ꯑꯗꯨꯕꯨ ꯄ꯭ꯔꯦꯃꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯃꯦꯗꯥꯝ ꯍꯥꯏꯕꯗꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯌꯥꯔꯣꯏ ꯃꯦꯗꯥꯝ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯄꯒꯤ ꯃꯗꯨꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯒꯗꯕ ꯂꯩꯇꯦ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯐꯔꯦ ꯄ꯭ꯔꯦꯃꯤ ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯄ ꯌꯥꯔꯅꯤ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪꯅꯕꯒꯤ ꯀꯧꯔꯛꯄ ꯃꯇꯝꯗ ꯃꯇꯝ ꯆꯥꯅ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄꯤꯒꯗꯕ ꯃꯦꯗꯥꯝ ꯑꯩ ꯌꯥꯎꯗ꯭ꯔꯦ ꯈꯪꯂꯕꯗ ꯑꯩꯕꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯠꯄꯤꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯃꯍꯥꯛ ꯃꯥꯡꯈꯤꯕꯒ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯄ꯭ꯔꯦꯃꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯁꯦꯡꯕ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯄ꯭ꯔꯦꯃꯤꯅ ꯋꯥꯐꯝ ꯑꯁꯤꯗ ꯊꯧꯑꯣꯏꯗꯕ ꯃꯥꯟꯕ ꯑꯃꯈꯛ ꯌꯥꯎꯕꯁꯤꯅ ꯀꯦꯁ ꯑꯁꯤꯗ ꯄ꯭ꯔꯦꯃꯤꯕꯨ ꯈꯔ ꯆꯤꯡꯁꯤꯟꯕꯒꯨꯝꯕꯗꯤ ꯇꯧꯏ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯦꯗꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯌꯥꯎꯗꯕ ꯀꯦꯁ ꯑꯃꯗ ꯑꯩꯕꯨ ꯅꯝꯗꯨꯅ ꯆꯤꯡꯁꯤꯟꯕꯤꯕꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕ ꯈꯔꯗꯤ ꯐꯥꯎꯏ ꯃꯗꯨꯒꯤ ꯃꯃꯤ ꯁꯣꯏꯗꯅ ꯇꯥꯔꯝꯕꯤ ꯑꯩꯅ ꯍꯟꯅ ꯍꯥꯏꯖꯔꯤ ꯔꯣꯁꯟꯒ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯣꯏ ꯃꯥꯒ ꯑꯩꯒ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯈꯖꯤꯛꯇꯪ ꯈꯪꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒ ꯑꯩꯒ ꯂꯥꯞꯅꯈꯤꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯃꯦꯗꯥꯝ ꯑꯩ ꯌꯧꯕ ꯌꯥꯔꯅꯤꯀꯣ ꯄ꯭ꯔꯦꯃꯤ ꯆꯠꯈꯤꯕ ꯌꯥꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯜꯂꯤ ꯑꯩꯈꯣꯏꯅ ꯏꯅꯧ ꯅꯧꯅ ꯊꯤꯖꯜꯂꯤꯕꯁꯤꯗ ꯀꯦꯁ ꯑꯁꯤꯗ ꯅꯍꯥꯛꯄꯨ ꯀꯔꯤꯒꯨꯝꯕ ꯆꯦꯟꯅꯔꯝꯕ ꯑꯃꯨꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯧꯔꯛꯄꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯒꯗꯕꯅꯤ ꯃꯦꯗꯥꯝ ꯑꯩ ꯆꯠꯆꯔꯛꯈꯤꯒꯦ ꯑꯁ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤꯅꯤ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ ꯋꯥ ꯉꯥꯡꯅꯕꯗꯨꯕꯨ ꯀꯔꯤꯅꯣ ꯈꯔ ꯑꯁ ꯁꯔ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯁꯔꯅ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯒꯦ ꯁꯔ ꯒꯥꯎꯃꯩ ꯅꯈꯣꯏ ꯃꯦꯗꯥꯝ ꯇꯄꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯤ ꯃꯔꯥꯜ ꯂꯩ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯅꯝꯕꯔ ꯑꯃꯗꯨꯁꯨ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯔꯒ ꯂꯣꯀꯦꯁꯟ ꯑꯁꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯏꯀꯣꯟ ꯀꯣꯟꯕ ꯀꯣꯜ ꯑꯣꯏꯅ ꯔꯣꯁꯟꯒꯤ ꯅꯝꯕꯔꯗ ꯌꯥꯎꯔꯤꯕꯁꯤ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯃꯃꯤꯡꯅ ꯔꯥꯖꯨ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯁꯦꯟꯅꯗꯨꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯔꯤ ꯁꯟꯇꯣꯁ ꯁꯔ ꯅꯝꯕꯔꯁꯤ ꯁꯔꯚꯤꯂꯦꯟꯁꯇ ꯊꯝꯃꯤꯀꯣ ꯁꯔ ꯌꯥꯝ ꯀꯟꯅ ꯁꯦꯟꯅꯖꯔꯤ ꯁꯔ ꯀꯨꯞꯅ ꯌꯦꯡꯒꯗꯕ ꯅꯝꯕꯔ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯀ ꯏꯀꯣꯟ ꯀꯣꯟꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯅꯝꯕꯔ ꯑꯗꯨꯒꯤ CDR ꯔꯦꯀꯣꯔꯗ ꯁꯔ ꯅꯍꯥꯛ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯌꯧꯔꯛꯑꯅꯤ ꯁꯔ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯔꯦꯟꯁꯝ ꯇꯥꯟꯕ ꯁꯔ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯑꯇꯣꯞꯄ ꯀꯣꯜ ꯑꯃꯠꯇ ꯂꯥꯛꯇꯦ ꯁꯔ ꯀꯦꯁ ꯑꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯜ ꯄꯥꯝꯕꯒꯤꯗꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯒ ꯄꯨꯂꯤꯁꯄꯨ ꯃꯀꯣꯛ ꯉꯥꯎꯅꯅꯕꯒꯤꯗꯃꯛ ꯂꯣꯀꯦꯁꯟ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯗꯨꯅ ꯊꯝꯕ ꯃꯥꯜꯂꯤ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯕ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯔꯒ ꯂꯣꯀꯦꯁꯟ ꯍꯣꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯗꯤ ꯊꯕꯛ ꯑꯁꯦ ꯃꯤ ꯑꯃꯈꯛꯅ ꯆꯠꯊꯕꯗꯤ ꯑꯣꯏꯔꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ ꯑꯅꯤꯗꯒꯤ ꯍꯦꯟꯕ ꯃꯗꯨꯅ ꯁꯣꯏꯗꯅ ꯆꯠꯊꯕ ꯑꯣꯏ ꯁꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕꯁꯤ ꯀꯔꯤ ꯇꯧꯒꯅꯤ ꯃꯈꯥ ꯇꯥꯕꯁꯤ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏ CDR ꯔꯦꯀꯣꯔꯗꯇꯨ ꯌꯦꯡꯕ ꯇꯥꯔꯦ CDR ꯔꯦꯀꯣꯔꯗ ꯑꯁꯤꯅ ꯑꯅꯧꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯗꯨ ꯑꯗꯨꯒ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯀꯣꯜ ꯇꯧꯔꯒ ꯃꯤꯑꯣꯏ ꯑꯁꯤ ꯃꯁꯛ ꯈꯪꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯇꯥꯏ ꯀꯩꯅꯣꯝꯇ ꯍꯥꯏꯖꯩ ꯀꯩꯗꯧꯔꯤ ꯇꯝ ꯑꯩꯗꯤ ꯄ꯭ꯔꯦꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯉꯥꯡꯊꯣꯔꯛꯄ ꯃꯌꯥꯝꯁꯦ ꯑꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯅ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯑꯩꯗꯤ ꯀꯦꯁ ꯑꯁꯤꯗ ꯄ꯭ꯔꯦꯃꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯣꯏ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯂꯩꯇꯕꯅꯤꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯩꯈꯣꯏꯅ ꯁꯦꯟꯅꯗꯨꯅ ꯌꯦꯡꯕ ꯇꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯅꯝꯕꯔꯗꯣ ꯑꯩꯈꯣꯏ ꯈꯪꯅꯅꯕ ꯍꯣꯠꯅꯁꯤ ꯇꯉꯥꯏꯐꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯃꯨꯟꯅ ꯊꯤꯔꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯇꯧꯁꯤ ꯍꯣꯏꯇꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄ꯭ꯔꯦꯃꯤꯒꯤ ꯑꯣꯐꯤꯁꯀꯤ ꯕꯣꯁ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯇꯤꯝꯒ ꯑꯈꯟꯅꯅ ꯎꯅꯈꯤ ꯁꯔ ꯆꯪꯁꯤꯟꯕꯤꯔꯣ ꯍꯦꯛꯇ ꯆꯪꯁꯤꯟꯕꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯔꯤ ꯂꯩꯒꯦ ꯁꯔꯅ ꯃꯐꯝꯁꯤ ꯂꯥꯛꯄꯤꯕꯕꯨ ꯑꯩꯈꯣꯏꯒꯤꯁꯤ ꯈꯔ ꯋꯥꯐꯝꯁꯤ ꯈꯤꯇꯪ ꯑꯔꯣꯟꯕ ꯑꯣꯏꯅ ꯁꯥꯟꯅꯖꯅꯤ ꯁꯔ ꯍꯥꯏꯕꯤꯌꯨ ꯁꯔ ꯑꯩ ꯑꯔꯣꯟꯕꯗꯨ ꯑꯗꯨꯝ ꯉꯥꯛꯆꯒꯦ ꯁꯔꯒꯤ ꯑꯣꯐꯤꯁꯇ ꯌꯥꯎꯔꯤꯕ ꯄ꯭ꯔꯦꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯊꯥ ꯀꯌꯥ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯛꯈꯤ ꯃꯥꯁꯤ ꯁꯨꯝꯅꯇꯪꯒꯤ ꯅꯨꯃꯤꯠ 15ꯈꯛ ꯉꯥꯏꯔꯤ ꯀꯔꯤ ꯍꯥꯏꯕ only 15 days ꯃꯥꯅꯤ ꯁꯔ ꯀꯔꯤ ꯂꯩꯕꯤꯔꯝꯒꯦ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯃꯈꯛꯀꯤ ꯍꯧꯖꯤꯛ ꯔꯣꯁꯟ ꯀꯧꯕ ꯃꯤ ꯑꯃꯈꯛ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯁꯔ ꯔꯣꯁꯟ ꯊꯤꯕ ꯈꯪꯗ꯭ꯔꯒ ꯄ꯭ꯔꯦꯃꯤꯕꯨ ꯍꯪꯕꯤꯕꯗꯤ
ꯄ꯭ꯔꯦꯃꯤ ꯑꯃꯗꯤ ꯔꯣꯁꯟ ꯃꯈꯣꯏ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯃꯈꯣꯏ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯊꯥ 6 ꯂꯣꯝ ꯐꯥꯔꯦ ꯂꯥꯞꯅꯕ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯃꯁꯥꯗꯒꯤ ꯍꯪꯂꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯏ ꯇꯥꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯈꯪꯕ ꯂꯩ ꯑꯗꯨꯒ ꯄ꯭ꯔꯦꯃꯤ ꯀꯅꯥꯅꯣ ꯁꯔꯅ ꯃꯨꯟꯅ ꯈꯪꯕꯤꯔꯕ꯭ꯔꯥ ꯁꯔ ꯑꯩꯒꯤ ꯁꯤꯗꯩꯗ ꯃꯥꯅ ꯄꯤꯁꯜꯂꯛꯄ ꯆꯦ ꯈꯔꯗꯗꯤ ꯃꯥꯁꯤ ꯍꯥꯟꯅ ꯖꯤꯝ ꯑꯃꯒꯤ ꯔꯤꯁꯦꯞꯁꯅꯤꯁ ꯑꯣꯏꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯇ꯭ꯔꯦꯅꯔꯗꯤ ꯅꯠꯇꯕ ꯔꯤꯁꯦꯞꯁꯅꯤꯁ ꯃꯥꯅꯤ ꯔꯤꯁꯦꯞꯁꯅꯤꯁ ꯑꯣꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯂꯣꯞꯇꯨ ꯈꯔ ꯄꯤꯛꯄꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯍꯥꯛ ꯑꯣꯐꯤꯁꯇ ꯂꯥꯛꯈꯤꯕꯅꯤ ꯁꯔ ꯑꯗꯨꯗꯤ ꯑꯣꯐꯤꯁ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛꯇꯤ ꯁꯔ ꯊꯕꯛꯇꯤ ꯌꯥꯝꯅ ꯌꯥꯡ ꯃꯊꯧꯁꯨ ꯃꯁꯛ ꯌꯥꯝꯅ ꯈꯪꯉꯤ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯣ ꯐꯔꯦ ꯁꯔ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯔꯤꯁꯦꯞꯁꯅꯤꯁ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯖꯤꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨꯒ ꯃꯗꯨꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯒ ꯁꯔ ꯃꯥꯅ ꯊꯥꯖꯜꯂꯛꯄ ꯐꯣꯝꯗ ꯁꯤꯗ ꯂꯩꯔꯦ ꯁꯔ ꯑꯣꯀꯦ ꯁꯟꯇꯣꯁ ꯁꯔ ꯐꯣꯇꯣ ꯑꯃꯇ ꯀꯥꯞꯁꯜꯂꯣ ꯐꯅꯤ ꯁꯔ ꯌꯥꯔꯦ ꯁꯔ ꯐꯔꯦ ꯁꯟꯇꯣꯁ ꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯖꯅꯤꯡꯗꯅ ꯁꯔꯒ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯎꯅꯖꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤꯗꯤ ꯁꯔ ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨ ꯁꯔ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯁꯔꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄꯤꯌꯨ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯐꯅꯤ ꯁꯔ ꯁꯔ ꯍꯧꯖꯤꯛ ꯃꯈꯥꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯔꯦ ꯁꯔ ꯒꯥꯡꯃꯩ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯤꯖꯤꯟꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯁꯤ ꯀꯔꯤꯅꯣ ꯁꯔ ꯃꯦꯗꯥꯝ ꯇꯝꯐꯥ ꯑꯃꯨꯛ ꯒꯥꯔꯤ ꯊꯧꯖꯜꯂꯦ ꯉꯥꯏꯈꯣ ꯌꯦꯡꯈꯤꯁꯤ ꯇꯦ ꯀꯝꯗꯧꯕꯤꯔꯒꯦ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯣꯁꯦꯁ ꯂꯩꯔꯒꯦ ꯑꯣꯐꯤꯁ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛ ꯍꯥꯟꯅ ꯖꯤꯝ ꯑꯃꯒꯤ ꯔꯤꯁꯦꯞꯁꯅꯤꯁ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯗꯇꯥ ꯑꯃꯗꯤ ꯐꯪꯉꯤ ꯃꯈꯥ ꯇꯥꯕꯗꯤ ꯃꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦ ꯑꯣꯐꯤꯁ ꯑꯁꯤꯗꯁꯨ ꯃꯊꯧ ꯃꯁꯛ ꯐꯖꯅ ꯈꯪꯅ ꯇꯧꯏ ꯍꯥꯏ ꯃꯉꯣꯟꯗ ꯀꯩꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯕꯣꯁꯅ ꯍꯥꯏꯔꯤ ꯇꯦ ꯁꯤꯗꯩꯗ ꯑꯅꯧꯕ ꯐꯪꯕ ꯅꯝꯕꯔꯗꯒꯤ ꯃꯥꯒꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯠ ꯑꯩ ꯂꯧꯖꯔꯕꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩꯅ ꯑꯗꯨꯕꯨ ꯇꯦ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗꯤ ꯔꯣꯁꯟꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯗ ꯀꯣꯜ ꯇꯧꯗꯦ ꯁꯨꯞꯅꯇꯒꯤ ꯔꯣꯁꯟꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕꯗ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯈꯤꯕꯁꯤꯒꯤ ꯃꯇꯨꯡꯗ ꯅꯝꯕꯔ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯈꯤꯗꯦ ꯅꯝꯕꯔꯁꯤꯅꯤ ꯑꯩꯈꯣꯏꯅ ꯀꯅꯥꯅꯣ ꯈꯪꯒꯗꯕꯁꯤ ꯅꯝꯕꯔꯁꯤꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯄꯥꯏꯔꯤꯕꯁꯤꯅꯗꯤ ꯐꯠꯇꯕ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯁꯤꯟꯈ꯭ꯔꯕꯗꯤ ꯔꯣꯁꯟꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯊꯣꯛꯂꯛꯄ ꯌꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯔꯦꯟꯁꯝ ꯇꯥꯅꯕꯒꯤ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯣꯜ ꯂꯥꯛꯄ ꯌꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯜ ꯂꯥꯛꯇ꯭ꯔꯤ ꯇꯦ ꯑꯩꯅ ꯈꯟꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯜ ꯂꯥꯛꯇ꯭ꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯦ ꯀꯟꯁꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯈꯪꯈꯤꯕ ꯌꯥꯏ ꯍꯥꯏꯕꯗꯒꯤ ꯔꯦꯟꯁꯝ ꯇꯥꯟꯕ ꯀꯤꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯔꯦꯟꯁꯝ ꯇꯥꯟꯒꯦ ꯈꯜꯂꯤꯕꯁꯤ ꯃꯇꯝ ꯉꯥꯏꯔꯤꯕ ꯖꯥꯠꯂ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯌꯦꯡꯉꯝꯒꯗꯧ ꯃꯥꯜꯂꯤ ꯇꯝꯐꯥ ꯃꯗꯨꯁꯨ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯑꯩꯈꯣꯏꯅ ꯊꯤꯖꯜꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏ ꯈꯪꯂꯛꯄ ꯌꯥꯏ ꯀꯤꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯣꯏꯔꯝꯕꯤ ꯁꯔꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯁꯔ ꯉꯥꯏꯈꯣ ꯌꯦꯡꯒꯦꯕꯗ ꯑꯣ ꯔꯥꯖꯦꯟ ꯍꯜꯂꯣ ꯔꯥꯖꯦꯟ ꯀꯔꯤ ꯂꯩꯔꯦ ꯁꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯔ ꯃꯤꯑꯣꯏ ꯑꯃ ꯂꯩ ꯁꯔ ꯀꯔꯤ ꯃꯤꯑꯣꯏ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯁꯔ ꯃꯤꯑꯣꯏꯁꯤꯅ ꯍꯥꯏꯕꯗ ꯁꯔ ꯃꯐꯝ ꯑꯃꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯕꯣꯔꯥꯗ ꯐꯖꯅ ꯍꯥꯞꯆꯜꯂꯒ ꯃꯐꯝ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯁꯔ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯤꯑꯣꯏꯗꯨ ꯃꯁꯛ ꯈꯪꯉꯦ ꯍꯥꯏꯕ꯭ꯔꯣ ꯁꯔ ꯃꯁꯛꯇꯤ ꯈꯪꯗꯦ ꯁꯔ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯃꯤꯑꯣꯏꯗꯨ ꯃꯅꯥꯛꯇ ꯂꯩꯕ꯭ꯔꯣ ꯁꯔ ꯑꯩ ꯐꯣꯟ ꯄꯥꯏꯍꯟꯖꯔꯒꯦ ꯁꯔ ꯀꯗꯥꯏ ꯄꯥꯏꯍꯜꯂꯣ ꯍꯜꯂꯣ ꯁꯔ ꯑꯩ ꯁꯖꯤꯛ ꯐꯥꯟꯖꯕꯅꯤ ꯁꯔ ꯁꯖꯤꯛ ꯐꯥꯟꯕꯗ ꯃꯣꯡꯁꯣꯡ ꯑꯃꯗ ꯑꯩꯅ ꯁꯖꯤꯛ ꯐꯥꯜꯂꯨꯕꯗ ꯕꯣꯔꯥ ꯑꯃ ꯂꯩꯅ ꯆꯤꯡꯈꯠꯂꯨꯕꯗ ꯁꯔ ꯃꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯂꯩꯔꯝꯕ ꯁꯔ ꯃꯗꯨꯒꯤ ꯑꯩ ꯀꯤꯗꯅ ꯆꯦꯜꯂꯒ ꯑꯩ ꯁ꯭ꯇꯦꯁꯟꯗ ꯄꯥꯎꯁꯦ ꯄꯤꯖꯔꯤꯅꯤ ꯁꯔ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯗꯣꯝꯒ ꯆꯠꯃꯤꯟꯅꯔꯒ ꯑꯁꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯅꯕ ꯑꯝꯇ ꯍꯣꯠꯅꯁꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨ ꯐꯅꯤ ꯁꯔ ꯌꯥꯏ ꯑꯁꯤꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯁꯖꯤꯛ ꯐꯥꯟꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯃꯐꯝ ꯑꯗꯨ ꯁꯖꯤꯛ ꯐꯥꯟꯒꯦꯅ ꯆꯪꯉꯨꯕꯗ ꯕꯣꯔꯥ ꯑꯃꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯔꯣꯁꯟꯅ ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯪꯅꯅꯕ ꯑꯝꯇ ꯆꯠꯁꯤ ꯐꯔꯦ ꯇꯦ ꯒꯥꯡꯃꯩ ꯒꯥꯔꯤ ꯊꯧꯔꯣ ꯐꯅꯤ ꯃꯌꯥꯝ ꯊꯥꯡꯗꯣꯛꯄꯤꯌꯨ ꯃꯌꯥꯝ ꯈꯖꯤꯛꯇ ꯑꯃ ꯊꯥꯡꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯁꯥꯔ ꯂꯩ ꯈꯤꯇ ꯍꯥꯡꯗꯣꯛꯁꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯈꯖꯤꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨꯅꯦ ꯃꯌꯥꯝ ꯑꯁ ꯃꯌꯥꯝꯅ ꯅꯝꯈꯤꯕ ꯐꯣꯇꯣꯁꯤꯅ ꯀꯔꯤꯅꯣ ꯉꯁꯥꯏꯅ ꯑꯩꯈꯣꯏ ꯎꯗ꯭ꯔꯤꯉꯩꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯨꯡꯆꯥꯏ ꯆꯥꯏꯔꯝꯃꯅꯤ ꯃꯌꯥꯝꯅ ꯅꯝꯈꯤꯕ ꯐꯣꯇꯣꯁꯤꯅꯅꯦ ꯀꯔꯤꯅꯣ ꯑꯁꯦꯡꯕ ꯅꯝꯈꯤꯕꯁꯤꯅ ꯇꯣꯏꯂꯦꯠ ꯆꯪꯕ ꯈꯛꯇꯅꯤꯀꯣ ꯅꯝꯗ꯭ꯔꯤꯁꯦ ꯈꯤꯇ ꯍꯥꯡꯗꯣꯛꯄꯤꯌꯨꯅꯦ ꯃꯌꯥꯝ ꯈꯤꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯁꯔ ꯁꯣꯝꯗ ꯂꯩꯔꯦ ꯁꯔ ꯁꯤꯗꯤ ꯇꯝꯐꯥ ꯃꯨꯟꯅꯝꯇ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯔꯣꯁꯟ ꯃꯥꯅꯦ ꯇꯦ ꯁꯤꯗꯤ ꯔꯣꯁꯟꯅꯤ ꯑꯗꯨꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎ ꯄꯤꯈꯤꯕꯅ ꯐꯔꯦ ꯇꯝꯐꯥ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎ ꯄꯤꯈꯤꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯁꯟꯇꯣꯁ ꯑꯦꯝꯕꯨꯂꯦꯟꯁ ꯁꯔ ꯑꯦꯝꯕꯨꯂꯦꯟꯁ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯁꯔ ꯑꯗꯨꯗꯤ
imung manung na thirakliba Roshan asi bhakjang oina phangaba sir magi sigi lukhungi saruksi am thina kai kari sir mangak samchi chu khamte sir magi kokki saruksi da arumba pot amana thomaga mangak samchi lekhairaga hatpa mali atai masada kari kari dang lagi sir atai masada thudu ko dak deleti sir sidi nongma kaktang lenba haibadi numi nini sudriba asi bhakjang man ngarang soidana chathaboiramani manak na kwesta kari kari tagyong pani sir gamai sir atai kari kari tagyong pani sir kari no ne phajana halaga boragi manung da thammi sibu angak pakwa che halai da go sai ta hoiba kari no santos sir thodu ga sidi akhoi ni investigation ji kanchal padagi ngasi gum hali bazar sir haibadi ngamdri adubu punamakse postmortem ni matung da loina khangani aduga imung manung da pau bikro pani sir thodu ga si nungai ne tabagi natraga laman khumagi akhoi na khalubadi mahapu kidnap torga ransom sel tanbagi oigedra na khanmai adumako asi bhakchang oina phanglabani na te ayi wakanda ransom tangi tobudagi akhoi na kana thijala pasina maramoraga makhoi khanglakani haiduna hatpu orijal tampa madumaksu orambi asengmadi khangtri case asigi damak amukhana mahakha khangnarambi premi unabagi mathau taran aduga last location okiba mahaki number mapam asde phangra habadi yong sir mapam asde phone kari mathalemdi phone asi mapam asde leremdi adu magi last location di puthong honas aduga aikoina phangliba number amadusu madugi location ga mahaki last location oiba number asiga mapam chap chana bra habadi yengsi phani sir lakle inspector lakle inspector tayar uthanaba kanbinaba thank you sir welcome uthanaba kanbinaba inspector tayar lakle Ahano magtoda punumapu takachari ngasig inspector tayay sanibanga humputara ka taret tawi wada atong kitamay takari pawi bagi feedback amati comment pibiramu lalo na ngasigi barde tabiri ba isa si daw maya punna ya famangol piminasi Tokchom Jasmine Devi, daughter of Tokchom Johnson and Tokchom Ranjana Devi, Tobul Awang Mamang Likay. Many happy returns of the day. Pansinong sangwa palim patawgi matumlom na seba tawang amboy oirasanu anay yaudana layba oirasanu. Ngasigi mayam na pibira pa feedback amadi comment kara patok sagi adugay sayamana tarum si mayam lesion magiyawa luxury. Yama Shakespeare takachari tarum saru yawiba. Ako isang sana tumbi takachari slim takachari susumti oina Mr. Don laisi lembi mayeng ngasi sule palait na Sir James Kiwaribu thawai yaw na tajari takachari takpiraba laisi lembi takachari tharum saru yawiba kumapcham dani suri takachari Syama nomai tem takachari ningom thoibi takachari ibem chaning thawjam takachari yaifabi sanu takachari tharum saru yawiba Kesar Gurung takachari Renu Kolom Amba ke is takachari Premchan Wangjam ngasigi episode Losin drabani na mihat pachu hayeng oina khangjaragi takachari tapire thank you tharum saru yabirapa sabir maibam inau takachari suranawai mase tabam loi krewari fajarakanda hayengi hayengti soidana pharani mihat pa tapire hayeng soidana mihat pa fabo oisanu Ako isang sana tumbi takachari mama bala konjemam takachari tharum saru abirakba sam loyon bam takachari iyambagi wari seta bata yamna nungai na takpirakba takachari matum imosa takachari
Ibemcha leima tenta birthday gi yafamangon pipirak pathagachari yam Shakespeare yafamangon pipirak pathagachari birthday gi moirang them atiangan bi sir olen bu kurumjari wari suyana nungai kre na takpire atiangan bi thagachari thorom sar yabirakpa akoi jam sanatam bi birthday gi yafamangon pipirai thagachari haubijam Divya Lakshmi ngarang gi makhata ba yana nungai sir wari se tar roi ngamde tabada khoi pukning loksing oi na takpirakpa thagachari matung soidana tabisi Somola Samurai Lakpam Sir Asibasi Rosan Ogadwa Male Tapire Hauji Haidi Haikre Asibasi Rosan ni yana the yang si hayang wari makakari work pageto Takasari Tarum Sarga Virapa Ibaya Topon Sir Olen Rosan Sibadi Noite na Tapire Takasari Yamaning Tem Kuman Takasari Surjit Singh Takasari Sanahan Bipokramam Ngasigi Wari Mapung Pana Tahaudre hayang oina haubudagi loiba phawbat phajana tajarage tapire soidana tabisi aribam Gyanes Shyam Sharma pabung thagachari thorom saruk yabirpa Roshan gi mihat kanana hat pano hayang di khamba khangba ngamlagani takpirakpa thagachari pabung inau thokchom khoimu thokchom tayai lila chatpagi muthoyam chili anyway thagachari thokchom manita thagachari thorom saruk yabirpa Lalita na mayroon Sir Olen nga sige wari yaw na fajay wari paring asipo sakat pili ba Sir James handa na tagatsari tapire tagatsari apan ba punchi sinta tagatsari salam Sanjit Singh Sir Olen mo tagatsari nga sige episode tazawa yaw na nungay na tapire Kesor gurung birthday ye pamangong pipirak pa tagatsari tangza manjana Sir wari sayam na nungay pelhaude loy kibana han kre na tapire mangal sana ning togjam Ngasi wari amna nungai da James ki wari se kamaina sagat pa no isu dadagi kok se pami takpire taw suri malay mangal sana kuisung nga ibadi lila horen pungani makai ahumda yumda yawraani yumda yawraga ngatang pathawa ko amo hogolak pa inspector tayay lila chatlam dai da musana biram doi ni pung amada lila chakitoy ni andun nang nabang marak tu da lila sanawa tumba cha tagachari tapkirakpa mangalsa sabir maibam tagachari susimte oinam sar ngasigi wari tagaksiu yamna nungai jaye sar asuki matik akiba phawi mi amagi punsibu karisu leitana khandana hatok pibase yamna nungai te sar tapkirakpa tagachari tharom saru yawirakpa thank you ngasi tharom solution bagi mayam di ayaba logjage Yekraba saktamni sumang kumay sumang nilatagi loktok sa isay kudal tamjagi Yekraba saktamni thamoida lotli thamoida Chetna Yekraba Shaktami Thamoida Loti Thamoida Chetna Honkino Nangi Thamoi Ado Honkino Nangi Thamoi Ado Yekraba Shaktami Thamoida Yekraba Shaktami Thamoida Sonabi Siklani ay hati
예크라바 삭담니 타모이다 Solabi siklani ay hati 락로이네 본시세 아니라 아무땅 로이라바마 보니 레이라미 하이바 구담 아세 무타나 레이바 오이샤노 Ano ba yining punhansi Harang mamuni mo na Awag may sabdoy na Musiko do tamlasing Punsik husat asida 예크라바 삭담니 타모이다 Solabi siklani ay hati ongkinu nanggi tamoy ado Inbiyo ay buong Nusi-nusina yekraba saktamni amoida Nang tagi-poy na tamoy sin la 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 Hana tagatari maya puna mapu ngasigi inspector tayai chanipanga humputara ka taret subatangkag tabiriba amadi TV channel sing da miyeng tabiriba MCTV ISCOM kusam live malem sin batung na radio apps tabiriba kudima amadi YouTube live streaming da lebiriba kudima haninga laitana tagatari maya thorum solution bagi habalog jagi ngasigi wenadi mang paminarasi hayeng koraw ya farabu namita maya punna amuk thengna minarasi loina na ngasi sir na lila halakpu matam na tek ta kaidana yumda yorukpu oirasanu haidana isorga mafam na thoni jabaga loina na punna mapu ngasi gi wenadi kurumjari